Ngasigi oiba tongan collection kara miyam de kudol tamjige chingi district singa lona riba mapam sing the security park sana deploy tauki badagi lau singu gi tabak sing mai pak na paket pa haure haiba nungtil pau se gi chupong ma oiriba kangla pau dagi tamjige chingi district ki maru oina kuki sing na namna tariba kangpopi district ki lona ba beli district ki khudong thiningai oiraba mapam sing mahausa gum lau singu tauba yana ba district administration amasong security force gi marakta ningtina coordination laina mathau taba tabak sing paket pa yauna ahenba forcing deploy tauki hairiba mapam sing asida lawmi sing na hanagumna lau singu gi tabak sing paket pa hore thawng asina state asida atuba matam da mahausa gi pibam hanjilaklagani haibagi thajaba adu chauna leide hairi pawasina makata na hairibana hauzik thokliba kangluki irang asigi hagolakpada khwaidagi hena chaitheng pangkiba kangpupi district ka lonariba impal west ki waroi sing amasong kamongi lopam sing da lawmi sing na changduna lau singu tawbada khudongsa daba kaya mayokna duna lakibani adubu haukiba jun taraga mapanda bisnupur district manung chanba pupulagi high kenen la law suduna leiba ningthaujam beden kauba ama kuki militant singna nomai kapsilakpadagi asopan nangkiba amasong masiga mangoinana impal east district ki manung chanba sawmung police station ki manung chanba sadu lampakta beli gi lawmi singna law suba changbada kuki singna nung thomjinduna attack torokiba amasong july taraga marida chanungda law suringai da manang nakpa kuldagi kuki singna nomai kaptuna tantorokiba thodok sing aduga mari lenana manipur government ki mekaidagi lawmi singna law singu tawbada asoingam naba ahen bangaksel thorang sing paikhatuna law suringai matamda combined force ki kangbuna ngaksen bagi thabak chattaba amadi ahen ba post kaya hangdoktuna section thorang sing paikhalakpadagi hauzik kuki gi district singa lon naba jaga sing da leidiba mitai gi lopong kaya changduna law singu tawba haunare sakarna paikhalakliba security gi section thorang sing asina maram oiraga hairiba thodok sing asigi matungda kuki youth sing amadi militant sing gi mekaidagi mitai lawmi sing da attack tawbagi thodokti hauzik pawbagi oina leitri yamna khudong thiningai oiba mafam ama oiriba kangpopi district ka lona riba waroi ching amasung kamongi lopam singda tampaki lawmi singna changduna lau singu tawba yanaba mafam aduda kunthra gumdai shuba assam rifles ki kangbu singna ahen bangak senbagi thorang sing paket pa haukhre masina maram oiraga unaba yadana leiramba kuki amasung maichai purup anigi mioi sing mafam aduda changduna makoi gi lopam singda lau uba haunare arambam hero jet kauba michai gi lawmi amana phongdorakibada assam rifles na ningti na ngak senbadagi makoi sep oina amasung maipak na lau singu gi thabak sing tawba haure jaga sing aduda tractor season aduna law khoiba amasong law lingmana chingbagi thabak sing mapung pana chathari hairi atopa nakal amaromdana kuki gi lawmi langkho sai kipjen kauba amana phongdorakibada mapam adugi law singu gi thabak sing tawbada ngak senbagi daite lawriba kunthra gumdai shuba assam rifles na makoibu kiar lawna ngakpi senbibana mitai amasung kuki kangluk ki mioi sing chanti oina law singu gi thabak sing tawba yare mitai amasung kuki community anina law suriba lawpam adugi mayaida armed personnel sing station tawduna ngak seli thawng ase mapam aduda santi hanjilakpagi khudam amani law singu gi thabak sing mahausa gumna tawba yaba haibase shanti lakpagi khudam ni haiki nongthombam raji kauba mitai lawmi amana phangdokhibada kangpobi district amasung imphal west ka lona bada leiriba kuki amasung mitai community anina nakal da punna thabak suminari matrimana amagumna chana thaknaba polam phawwa lana duna chaminari asumna ningtamna thabak shubagi khudong chaba ama phangba se yamna nungaiba poi haiki kuki gi lawmi mangal kipjen kauba amana phangdorakhibada hanadi mapam asida security yaudravadi changduna lau singu tawbada akiba kaya leiramkibani adubu hauzekti security mapung phana deploy tawrabanina makoida akiba amata yaudana tabak tawwa haure amasong masada nungaiba phawre lawmi singna conflict leiriba area singda changduna tabak suba horakpa ase hanagumna nungsi chanaba laknabagi khongthang amani lawmi singna state asigi economic activities sing maru oina represent tawribani mahausa gi phibamda hanjilakpa asina unity purakpada natana matam chana lawlokpa ngamlagani amasong nungsi chanabasu purakpa ngamlagani hairi makatana ranjit misiga mari lenena asian hospital na july kuntra pawbada lupa lak yankai compensation pidrabadi tidim lambida ban tawragani haiba jc gi ofam thamjage accident thokpadagi soktuna tidim lambigi kwakachelda leiba asian hospital da lekanaba pukhalakiba nambol kongkham maka lekaidagi moirangthem ranjit laikidaba ase hospital asigi doctor singna section dabadagi maramaduna tha asigi kuntra pawbagi manungda hospital gi mekaidagi laikidraba imungda lupa lak yankai gi compensation pigadabani kadigumba sanpam asi pidaba tarabadi asi bakchang lawdaba yauna july kuntra ge ayuktagi tidim lambida bangi khongjang sangsalagani haina misi asiga mari leinana semkiba jc gi mekaidagi phongdorakre hiram asiga mari leinana ngasi pangtokkiba pawgi miphamamada jc gi mekaidagi phongdokkibada moirangthem ranjit ase haukiba tangkun marigi numidang pung 10 rom taba matamda accident thokpadagi soktuna numid asimakki numidang pung 13 ge minute kumlom tabada asian hospital da lekananaba pukhalakibani adumakpu hospital asigi doctor singi mekaidagi
sokliba haksangi pibamsing adu ningthina yengsinkide mamai mamitte kara sokliba adu khaktamak yenglaga haksangi karamba saruksingda soklibagi haibadu ningthina check tawkide adumakpu accident aduda ranjit ki haksangi pibam ka hena sokpadagi pibam lusilaktuna tangkun mangagi nungthil pung anirom tabada hospital gi mekaidagi imung manungi mioi singda operation tawnaba khangalakhi doctor na hairakpagi matungina imung manungi mioi sing hospital da matam chana laklabasu doctor matam chana lakide loinana nimit asigi nimidang pung taruklom tabada operation pangthokhi operation loiraba matung mathang nongan batang kun tarukta anaba asi short pungalakpadagi mahaki manau nipana ventilator hapsi haibada yakide masina maram oiraga ranjit lekanaba ngamdana laikidabani private hospital oiraga matik chaba doctor sing thambagi mahutta hidak langthak yauna ahenba expenditure kaya chathanba hospital kaya amasu laitaba natte maram aduna ranjit shiba asigi daita pumba asian hospital na pugadabani loinana tha asigi kuntra phawbagi manungda hospital gi mekaidagi victim family da lupa lakh yankai gi compensation pigadabani karigumba sanpham asi pidaba tarabadi mathang nonganba july kuntra mathoidagi tijim lambigi namboldagi hauraga bisnupur district ta bangi khongjang changsilagani matik chadaba hospital asigi license kakkadabani yanaba puraktri phawba asi bhak chang lauroi hiram asiga mari leinana hayeng ningthokaba nimita manipur gi governor da hospital asigi license kakpa yauna tongan ba demand kaya yawba memorandum ama pishinuna madubu thabakta onthoknaba taksilagani haina phongdokhi loinana matik chadraba asian hospital asi ngasidagi cancel tawgadabani haikhi maka satharakpada marakchana AT gi luchingpurel kurunganba khumangi PS tagi post ama khaktang lokacharaga thamjage camera mamangda amadi social media da phongna ngangnaba yadaba aruba kaya leibana masigi khudong chaba lauraga ngasi luchingba saba kayana miyamda ngayak ki utchaiba ngamlibani natradi phongna ngangnabada kaishunate moina tawriba tat part 2 nomadi khanglakani hari maka satharakpada kwakaichal 360 hairiba PS asigi post ama khaktanga lokacharaga thamjage ngasi nimidang wairam pung manga makai taba adwaida sora bazar dagi pradhan MG mokim gi mayum mayada mapa macha yauna mioi manga thangna Yallamle hari aduga Yallamliba mioi adu four wheeler gari ama tongduna chenkre hari gari maramgi no haibadudi auzimaki oina khangdri soklaba sing adu jipan hospital kaksing amasong khangabok hospital da laikannari hari makhataba details ngaminaki si haiba wapam phongdoli maka satharakpada nungthil pause gi chipong ama oiriba kanglaipa ki maira dagi lokotcharaga tamjage churachandpur da mioi ani dagi brown sugar ga pagat pangam kre hari manipur police na mayaka ba nishagi mayokta changsilakiba khongjang gi saruk ama oina tha asigi kunga mangada churachandpur district ki bihang police station gi manung chanba seaken village tagi mioi ani brown sugar ga konana phare hari pharaba mioi ani du churachandpur district ki thadau bank singatagi peter haukip sahi kuntra gomdoi amadi changlai bank molnom village tagi lunkhola haukip sahi kun gomdoi kawi hari makhoi ani dagi sapon kep chamaga yankhiga tarukta haptuna purakpa brown sugar singsu phagat pangam ki bani hari makata na FNCC na changsiliba matam kaktaba ban mapung phana sawat kani haiba TNFO gi wafam thamjake Foothills Naga Coordination Committee FNCC na changsiliba matam kaktaba banda tangkul Naga Foothills Organization TNFO na mapung phana sawat kani hairi TNFO na thadorakiba chirolamagi matung ina tangkul Naga Foothills Organization gi ngarang pangthokiba Executive Council gi mifam na khanaraba matungda ban mapung phana sawat bahaina warep laukibani Naga gi Central Lenda Tiger Road German Road semba yaroi kuki militant sing gi su camp thamba yaroi amasung militant sing bu chakthak pi diba popi thabagi thabak tawba yaroi haiba wafam sing asi tangkul Naga Foothills Organization na mapung phana sagali loinana state asida leidiba Naga sing na FNCC na changsiliba khongjang asida Naga interest ta sagwan minasi hairi